ꯊꯣꯛꯂꯕꯤ ꯇꯔꯨꯛ ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯔꯤꯁꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯍꯦꯄꯤꯗꯦꯟꯗꯨꯗ ꯏꯔꯤꯕ ꯋꯥꯍꯩꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯤ꯫ ꯍꯨꯔꯥꯟꯕꯤꯁꯦ ꯌꯥꯝ ꯍꯩꯅ ꯂꯣꯠꯂꯤꯗ꯫ ꯋꯥꯈꯜꯗꯣ ꯈꯟꯅ ꯈꯟꯅ ꯄꯨꯛ ꯍꯪꯒꯣꯜꯂꯛꯏ꯫ ꯅꯍꯥꯟꯈꯩ ꯄꯤꯔꯝꯕꯗꯨꯗꯤ ꯃꯥꯅ ꯂꯣꯏꯅ ꯂꯪꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯁꯨꯝꯕ ꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯀꯨꯗꯨꯗ ꯌꯦꯡꯅꯤꯡꯂꯛꯏ꯫ ꯀꯔꯥꯏꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯕꯗ ꯍꯦꯄꯤꯗꯦꯟꯁꯤꯡꯗꯣ ꯊꯦꯡꯂꯀꯥꯟꯗꯨꯗ ꯀꯣꯏꯊꯤ ꯍꯦꯛꯇ ꯊꯤꯔꯛꯏ꯫ ꯐꯪꯗ꯭ꯔꯦ, ꯐꯪꯁꯨ ꯐꯪꯉꯔꯣꯏ꯫ ꯀꯩꯁꯨ ꯈꯟꯗꯅ ꯃꯇꯝꯗꯨꯗ ꯃꯤꯔꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯤ ꯃꯃꯜ ꯂꯩꯔꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯏꯆꯤꯡꯗꯁꯨ ꯆꯤꯡꯅꯔꯛꯂꯦ꯫ ꯄꯤꯔꯝꯂꯤꯕ ꯃꯤꯁꯛꯁꯤ ꯀꯅꯥ ꯑꯣꯏꯔꯝꯒꯗꯕ? ꯍꯌꯦꯡ ꯌꯧꯍꯟꯅꯤꯡꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯗꯦ꯫ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯒꯦ ꯍꯥꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯑꯇꯣꯞꯄ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯕꯗ ꯀꯔꯝꯅ ꯄꯥꯔꯨꯅꯤ? ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯁ꯭ꯇꯗꯤ ꯇꯦꯕꯜꯗꯨꯗ ꯐꯝꯅ ꯐꯝꯅ꯫ ꯑꯥꯏꯁ ꯀ꯭ꯔꯤꯝ꯫ ꯔꯤꯁꯤ ꯃꯀꯣꯛꯇꯨ ꯐꯠ ꯐꯠ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯃꯥꯏꯗꯨ ꯄꯨꯟꯅ ꯅꯥꯟꯊꯩ꯫ ꯊꯪꯅꯕ ꯀꯥꯗꯒꯤ ꯃꯅꯦꯅ ꯀꯧꯔꯛꯏ꯫ ꯗꯣꯟ, ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯅꯦꯅꯦ, ꯂꯥꯛꯑꯦ꯫ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛꯇꯣ ꯐꯠ ꯐꯠ ꯈꯨꯝꯖꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯂꯥꯛꯏ꯫ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯇꯧꯔꯛꯏ ꯃꯅꯦꯅ꯫ ꯅꯃꯥꯒ ꯅꯅꯥꯎꯒꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯄꯅꯤꯅꯦ꯫ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯔꯦ꯫ ꯉꯁꯥꯏꯅꯦ ꯅꯪ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ, ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯐꯣꯟ ꯑꯃꯁꯨ ꯂꯩꯅꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯤꯁꯤ ꯃꯅꯦꯗ ꯌꯦꯡꯉꯤ꯫ ꯑꯩꯒꯤ ꯐꯣꯟꯗꯤ ꯀꯩꯒꯤ? ꯁꯈꯤ ꯅꯣꯛꯂꯒ, ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯒꯅꯦ ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯦꯅꯦꯅꯁꯨ ꯄꯩꯁꯥ ꯈꯔ ꯍꯥꯞꯀꯅꯤꯗ꯫ ꯑꯐꯕ ꯈꯔ ꯇꯥꯡꯕ ꯑꯃ ꯂꯩꯍꯧꯔꯣ, ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯄꯥꯛꯄ ꯐꯖꯕꯗꯣ꯫ ꯐꯣꯟꯕꯨ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯏꯗ ꯅꯦꯅꯦ, ꯅꯦꯅꯦꯒꯤ ꯀꯤꯄꯦꯗꯇꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩꯁꯤꯗꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯃꯤꯒꯤ ꯀꯥ ꯕꯔꯥ ꯄꯤꯅꯕ ꯊꯝꯖꯤꯜꯂꯨ, ꯀꯣꯟꯅ ꯂꯩꯒꯦ꯫ ꯑꯩ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤꯕ, ꯑꯁꯤꯅ ꯑꯗꯨꯝ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯂꯩꯔꯒꯦ꯫ ꯅꯪꯒꯤꯗꯨꯁꯨ ꯊꯝꯖꯤꯜꯂꯨ, ꯑꯃ ꯄꯥꯏꯔꯣ, ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏꯅ ꯄꯥꯏꯅꯔꯝꯒꯅꯤ, ꯅꯨꯡꯉꯥꯏꯇꯦ꯫ ꯔꯤꯁꯤ ꯈꯨꯝꯃꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯅꯐꯤꯅꯔꯣꯜꯁꯨ ꯃꯤ ꯈ꯭ꯋꯥꯏꯅ ꯁꯦꯠꯅꯔꯤꯕ ꯑꯁꯨꯃꯥꯏꯅ ꯁꯦꯠꯍꯟꯕ ꯉꯝꯗꯦꯗꯣ꯫ ꯅꯦꯅꯦ ꯌꯥꯔꯦꯕ, ꯆꯥꯛꯇꯨ ꯆꯥꯔꯣ, ꯑꯩ ꯀꯩꯁꯨ ꯈꯟꯕꯤꯗꯦꯃꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯁꯤꯅ ꯌꯥꯔꯦ꯫ ꯅꯁꯛ ꯐꯖꯕ ꯅꯌꯥ ꯅꯨꯄꯥꯗꯗꯤ ꯏꯄꯛꯇ ꯄꯛꯆꯕꯅꯤ, ꯃꯁꯥ ꯏꯅꯥꯟꯗ ꯅꯥꯟꯕꯅꯤ꯫ ꯐꯖꯗ꯭ꯔꯣꯕ ꯑꯩꯅ ꯁꯦꯠꯇꯣꯔꯛꯄ ꯗ꯭ꯔꯦꯁꯁꯤꯡꯁꯦ? ꯃꯃꯜ ꯍꯣꯡꯂꯁꯨ ꯅꯌꯥꯗ ꯄꯛꯆꯔꯝꯅꯤꯗ꯫ ꯑꯉꯥꯎꯕꯁꯤꯗꯤ ꯏꯌꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤꯗ ꯑꯗꯨꯒꯤꯗꯤ꯫ ꯑꯗꯨꯅꯦꯕ꯫ ꯋꯥꯔꯁꯨ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯋꯣꯟ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯣꯛꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯐꯅ ꯋꯥꯔꯁꯨ ꯔꯤꯁꯤ ꯅꯣꯡꯃꯇ ꯑꯋꯥꯕ ꯁꯛꯐꯝ ꯎꯠꯇꯦ꯫ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯟꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯗꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯄꯨꯝꯅꯃꯛ ꯅꯥꯊꯩꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯌꯨꯛꯅꯤ꯫ ꯂꯩꯅꯥ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤ ꯃꯕꯨꯡ ꯑꯅꯤꯒ꯫ ꯃꯕꯨꯡ ꯑꯇꯣꯟꯕꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯇꯞꯅ ꯀꯧꯔꯛꯏ꯫ ꯊꯝꯃꯣꯆꯣ꯫ ꯅꯤꯡꯊꯦꯝꯅ, ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯕꯦꯟꯗꯔ ꯕꯁꯇꯔ ꯑꯃ ꯆꯠꯀꯦ, ꯊꯤꯟꯕꯗꯣ ꯑꯩ ꯇꯜꯂꯦꯕ꯫ ꯃꯆꯟꯒꯤ ꯋꯥꯗꯨꯗ ꯃꯕꯨꯡ ꯑꯇꯣꯟꯕꯗ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯃꯥꯅ ꯈꯔ ꯁꯥꯊꯤꯕꯅꯤ, ꯑꯗꯨꯅ ꯂꯩꯅꯥꯅ ꯋꯥꯝ ꯍꯥꯏꯕꯗ ꯃꯕꯨꯡ ꯑꯍꯟꯗ ꯍꯥꯟꯅ ꯍꯥꯏꯕꯅꯤ꯫ ꯃꯕꯨꯡ ꯑꯍꯟꯅ ꯌꯥꯔꯗꯤ ꯃꯕꯨꯡ ꯑꯇꯣꯟꯕꯅ ꯌꯥꯗ꯭ꯔꯁꯨ ꯀꯤꯕꯤꯗꯕꯅꯤ꯫ ꯊꯤꯟꯕꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ꯭ꯔꯣ, ꯃꯤ ꯑꯆꯤꯟꯕ ꯕꯦꯟ ꯕꯁꯇꯨꯗ ꯆꯠꯂꯒ? ꯂꯩꯅꯥ ꯃꯕꯨꯡ ꯑꯇꯣꯟꯕꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯨꯗꯤ ꯃꯕꯨꯡ ꯑꯍꯜꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯉꯥꯡꯂꯤꯕꯗꯣ ꯇꯥꯗꯦ, ꯀꯤꯔꯁꯨ ꯀꯤꯅ꯫ ꯇꯥꯃꯣꯆꯣ ꯀꯣ, ꯕꯁꯇꯅ ꯃꯤ ꯈꯔ ꯀꯣꯝꯃꯦꯕ, ꯕꯦꯟ ꯅꯠꯇ꯭ꯔꯁꯨ ꯌꯥꯏ꯫ ꯑꯩ ꯇꯜꯂꯦꯕ ꯁꯨꯝ ꯊꯤꯟꯕꯁꯦ꯫ ꯅꯤꯡꯊꯦꯝꯅ, ꯊꯣꯏꯕꯤ ꯋꯥꯅꯕꯅꯤꯗ, ꯀꯀꯥꯅ ꯊꯤꯟꯕꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯂꯩꯅꯥ ꯃꯔꯩ ꯇꯧꯔꯛꯏ꯫ ꯑꯁ ꯇꯜꯂꯦꯕ ꯑꯩ꯫ ꯇꯜꯍꯩꯕꯅ? ꯆꯩ ꯆꯥꯅꯤꯀꯣ, ꯑꯩ ꯊꯤꯟꯒꯦ, ꯀꯀꯥꯅ ꯊꯤꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒ꯫ ꯇꯥꯃꯣꯆꯥꯅ ꯍꯦꯟꯅ ꯇꯜꯂꯤ, ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯩ꯫ ꯕꯦꯟꯗ ꯅꯇꯣꯝ ꯆꯠꯅꯤꯡꯉꯤꯗꯨꯅ ꯀꯩꯒꯤ? ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯩꯔꯣ? ꯂꯩꯅꯥ ꯂꯦꯞꯇꯦ, ꯀꯤꯔꯁꯨ ꯈꯨꯝꯃꯤ ꯇꯞꯂꯤ ꯇꯞꯂꯤ꯫ ꯍꯣꯏ, ꯀ꯭ꯂꯥꯁ 11 ꯀꯥꯔꯐꯥꯎ ꯁꯨꯝ ꯊꯤꯜꯂꯦ, ꯇꯜꯂꯦ ꯑꯩꯁꯨ, ꯑꯉꯥꯡ ꯃꯆꯥꯗꯧꯅ꯫ ꯍꯣꯏ ꯀꯥꯏꯅ ꯐꯨꯔꯧꯔ ꯅꯪ? ꯅꯤꯡꯊꯦꯝꯅ, ꯑꯇꯣꯝꯕ ꯐꯨꯕ ꯆꯩꯕ ꯍꯦꯛꯇ ꯌꯥꯎꯏꯗꯀꯣ ꯅꯪꯁꯦ, ꯑꯉꯥꯡꯒ꯫ ꯑꯁ ꯇꯥꯃꯣꯆꯣ, ꯆꯤꯟꯗ ꯍꯥꯏꯕꯩ ꯋꯥꯅꯤ, ꯑꯩꯁꯨ ꯅꯣꯡꯃꯇꯗꯤ ꯐꯨꯔꯝꯃꯣꯏꯗ꯫ ꯑꯉꯥꯡꯁꯦ ꯂꯨꯅ ꯇꯧꯕ ꯍꯦꯟꯃꯜꯂꯁꯨ ꯅꯋꯥꯡꯕꯅꯤ, ꯈꯔꯁꯨ ꯀꯤꯍꯜꯂꯣ꯫ ꯑꯗꯨꯕꯨ ꯍꯥꯏꯕ, ꯍꯣꯏꯁꯦ,
Tamuchone Benam Haina Birage, Nang Natali Haradi, Adugane, Lampang to Diarico, Tamucho Sauni. Lena Harana Hoi, Torrekeso. Wado Hairiga Lena, Magi Sangong last a pike langa hot cray, Aduga Perboka cat cray, Magi Gada. Machilmana Aninudi, Wari Makasa Tauri. Telhaivana Tamucho, Nahan Gidika my Dorige, Babung the Harabo. Hi Drida, 5 lakh the Yanare, a sing Manateda, Yingsin Mama Kan the Yauri, Kanga Jana Minas, Oiden the Tohan Voigani. Bidre, a quite a tinangam draga, Kangza the Imama di Jansi the Tiner Kadrana, Kiva no Wakan Nangangusungamdi. Adona was out touching a Kara Ying the Ragatum Picre. Siguma Pibums to the school jet per se, Matancha said Hirek listen. Tamuchok say the Atui. Ya Dragatim with the Matamangui to di, Tabakamata from Kang with Oribani, school chatlo Suyaroi, Aduni in the Tandro. Nushirinina, Luna Tobandana, Manangam of Vaniloina. Amate Yausabi Sansi Luna Taudradi, Canada Togi Havano. Nupila Ramadi, no in the hill in a Jangaloi Kong in it, Tamuchoso. Here on Topo. Can the Tamucho, Kayam Queen a Pakang Wigi Haino. 35 plus work to the ball, Adum walk hung the late. It ain't a person we are in that. Oh, I could inaugurate and the biggest in a laser gay. Adudi Tamucho, Nana Han step local again. Angang Chaloyar, breakfast in a Nina Tan the Chahogi gay. Charles, Puklom the Sumin Horado. Acquainted Jim Sanarogi, Pakang in a body and the other. Ninkim Wamakata Rudre, no Glagale. Manano Pad, Howard Cravato, breakfast to Chana Kanago Mamma the call Toy. Hello? Kainere? Sir, Yanere. Pigro, Mopam de Harapra. Hoy, sir, Regi Mungimi, Amate Hollock Bayaro, Haina Tingi Lapuda. Masakang Bamini Haiba Dunadum Ta Abani. Fare, Jackson Jello. Parakta Valeradi, and on the call Toroko. Hoy, sir. Adugane, Horan Pung Drama Toida, quite a labor in Lakani. I descending a city. Kongman Giyumdo, Ying Minaronaba, Canada Nang Namasilo. Hoy, sir, I found a Vasilagi. Tamo. Tanjaduda, Mapaibum was an ajabasu, newspaper to Mapai like a chili. Nintem Pabu Tabak Mapam the Kanaja never yawro, Kaidong never yawe. Yaw did the babu, an over me crash in Doxirana Kanba. Kay Dorogene Babon, 10 lakh Bidredi, a dutoni, a datoni sini. Manga de Yanacre. Dukana ching with the curly batus in Topana Pagatratoni. A dueragana, Canano Tigalaga, Makomakut to the Udana. Tiri Adubudi Kana, Kahina, Yambasen from Oida Basida, Mileris ran a Kaliba Babu. Yengo, Mapudo and Silaga Chiqueta Buhidine, Chaina Kanduna Tanto, Ipana. Naiko, Nangi Yum Ying Haidudi. Telaiba Tarage, a jewelry house to Injalagi. Yum do the Pari Mali. Lam Suchaw in high, Adulok Silaga, Krasem Jilaga, Amo Prophet Krali Honaba, Yon Ginatoni. Nanauga Nangana, Pumnamag Yingsin Gadavani. Najan Sidine, Ipana Doctor Tamhalani. Business on Sil Halaroy. Adugane, a quite telaiban hotel of Masari Hibaduna, Kamdoriba. Loshiloctore, I am a lawyer Gumbanida. Oh, Pare. Nachandi Loshila Mazalo. School Chatori Natro Mabo. Sangrabani. I Hogalagi Pabo. Chalo, Natolo Shiloro. Somdana Kamdori. Risi School Lakba, Tau Inangaiba, Elven Gangang Yonare, Haiba Pau Tanadana. Harisni so langly. Yarareda, Ituna for Hope Chasalamadi, Ace Organi. Risiki and Tausadan Hari. Not to war Pungamdro. Haysak, Nupi Grovana. Adukan the Wai Sangani, not Draga to upset Kratuna Lushingro. Risi Ali were baked Harista Fatlang Silei. Class at Hamamo, Cantin de la Oduga. Kado Duba Cantin de. Risi Pakum Piram de, some drinks at Crecantinda. Risi Sangapo Ubata, Hauri Mayamdo, Murum Sonaba. Laito, Hirose. War Heklu Baglaida. My hat the Elisaga Snaga Kanesa, passing Tibayarak Tore. Mayam the Flatoranga, Nakan the permanent Lamati, Mohing out the Mayam said, in China. Ani do hire the knock minute. You see it?
ꯔꯤꯁꯤ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯀꯧꯔꯛꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤ꯫ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯆꯪꯈ꯭ꯔꯦ꯫ ꯊꯦꯡꯅ ꯂꯥꯛꯄꯅꯤꯅ ꯎꯍꯧꯗ꯭ꯔꯦꯅꯦ꯫ ꯀꯩꯕꯣ? ꯌꯥꯁꯅꯥꯅ ꯋꯥꯔ ꯇꯧꯈ꯭ꯔꯦ꯫ ꯔꯤꯁꯤ ꯅꯣꯛꯂꯛꯏ꯫ ꯁ꯭ꯋꯥꯏꯗꯅ ꯋꯥꯔ ꯇꯧꯔꯤꯗꯨꯅ ꯀꯩꯗꯤ ꯃꯥꯟꯒꯦ? I want ꯔꯤꯁꯤ ꯁꯤꯅꯤꯗꯅ꯫ ꯔꯤꯁꯤ ꯃꯃꯥꯟꯅꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯏꯂꯤꯖꯥꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯨꯔ ꯃꯥꯜꯂꯦ ꯌꯥꯁꯅꯥꯗ꯫ ꯉꯔꯥꯡ ꯄꯟꯖꯥ ꯁꯥꯟꯅꯕꯩ ꯖꯦꯂꯁꯅꯤ ꯍꯥꯏꯅꯩꯗ꯫ ꯔꯤꯁꯤꯅ ꯌꯥꯁꯅꯥ ꯀꯥꯏ ꯂꯩ? ꯍꯔꯤꯁꯇꯣ ꯄꯔꯄꯞ ꯆꯦꯜꯂꯛꯂꯒ ꯌꯥꯁꯅꯥꯅ ꯅꯪ ꯍꯪꯍꯧꯋꯦ ꯀꯞꯄꯤꯔꯣ ꯀꯩꯅꯣ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝꯃꯗꯅ ꯑꯩꯗꯤ ꯈꯣꯏꯅ ꯆꯤꯛꯄꯤꯔꯕ꯭ꯔꯅ ꯈꯜꯂꯨꯔꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯔꯤꯁꯤ ꯀꯦꯟꯇꯤꯟꯗꯩ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯔꯤꯁꯁꯨ ꯏꯟꯅꯔꯛꯏ꯫ ꯀ꯭ꯂꯥꯁ ꯇꯝꯅ ꯂꯥꯛꯄꯗ ꯑꯦꯜꯚꯦꯟꯒꯤ ꯁꯦꯛꯁꯟ ꯕꯤ ꯃꯄꯥꯗ ꯂꯥꯟꯗꯨꯅ ꯔꯤꯁꯤ ꯒꯝ ꯆꯠꯂꯤ꯫ ꯊꯣꯡꯖꯤꯜ ꯑꯗꯥꯏꯗꯅꯤ ꯂꯩꯅꯥꯒ ꯑꯜꯕꯤꯅꯥꯒ ꯊꯣꯛꯂꯛꯄꯗ ꯊꯩꯅꯈꯤꯕꯗꯣ꯫ ꯑꯜꯕꯤꯅꯥ ꯇꯍꯥ ꯂꯩꯅꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯇꯨꯇꯨ ꯑꯁꯤ ꯅꯨꯄꯥꯁꯤꯅꯤ꯫ ꯏꯪꯒꯤ ꯇꯧꯔꯛꯄꯗ ꯂꯩꯅꯥ ꯔꯤꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯇꯨꯡ ꯎꯕꯅꯤ ꯃꯁꯛꯇꯤ ꯎꯍꯧꯗ꯭ꯔꯦ ꯉꯁꯤꯁꯨ꯫ ꯑꯩ ꯑꯃꯨꯛ ꯐꯥꯎ ꯎꯗ꯭ꯔꯦ ꯑꯁꯤ ꯅꯨꯄꯥꯁꯦ꯫ ꯑꯁꯤꯒꯤꯔꯣ ꯉꯁꯥꯏ ꯀꯦꯟꯇꯤꯟꯗ ꯈꯠꯅꯩꯗꯣ? ꯍꯣꯏ ꯃꯣꯏ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯤꯅꯤ꯫ ꯃꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯌꯦ꯫ ꯑꯩꯈꯣꯏ ꯑꯦꯜꯚꯦꯟꯒꯤꯁꯨ ꯌꯥꯝ ꯉꯥꯎꯅꯔꯤꯗꯥꯏ꯫ ꯀꯌꯥꯝ ꯐꯖꯔꯒꯦ ꯑꯁꯦ? ꯃꯉꯣꯟꯗ ꯍꯦꯟꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯗꯨ ꯃꯉꯥꯏꯔꯦꯅꯦ꯫ ꯐꯖꯕꯅꯤꯍꯦ ꯄꯣꯁꯇꯤ ꯇꯥꯕꯅꯤ꯫ ꯅꯪ ꯎꯗ꯭ꯔꯤ ꯇꯩꯅꯤ꯫ ꯑꯩ ꯐꯥꯎ ꯉꯥꯎꯒꯦ ꯇꯧꯔꯤꯅꯤ꯫ ꯇꯧꯔꯝꯃꯅꯤꯁꯦ ꯈꯪꯉꯕꯅꯤ ꯑꯩꯅ꯫ ꯑꯅꯤꯗꯨꯅ ꯊꯣꯡꯖꯤꯜꯗ ꯔꯤꯁꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯍꯔꯤꯁꯅ ꯍꯥꯏꯔꯛꯄꯅꯤ ꯇꯨꯡꯗꯒꯤ꯫ ꯑꯅꯤꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯇꯩꯅ ꯉꯥꯎꯔꯁꯨ ꯅꯪꯒꯤꯗꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤꯍꯦ ꯏꯕꯦꯝꯃ꯫ ꯅꯃꯤꯠ ꯑꯅꯤꯗꯨꯗꯤꯅꯦ ꯑꯩ ꯅꯠꯇꯅ ꯀꯅꯥꯝ ꯌꯦꯡꯉꯨꯔꯅꯨ꯫ ꯑꯜꯕꯤꯅꯥ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯀꯔꯤ ꯃꯤꯠꯁꯤꯗ ꯅꯪ ꯈꯛ ꯁꯨꯝ ꯎꯔ ꯂꯩꯔꯒ ꯕꯣꯔꯤꯡ ꯆꯨꯅꯕꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯅꯕ ꯄꯨꯔꯛꯁꯤ꯫ ꯀꯩ ꯇꯧꯗꯣꯏꯕ? ꯂꯩꯅꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯖꯗꯦ꯫ ꯑꯩꯒ ꯅꯪꯒ ꯐꯥꯔꯁ ꯃꯤꯇꯤꯡꯗ ꯑꯩꯅ ꯊꯥꯔꯝꯕ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯇꯨ ꯍꯥꯏꯗꯣꯔꯛꯑꯣ꯫ ꯃꯥꯔꯛ ꯀꯌꯥ ꯄꯤꯅꯤꯡꯉꯤꯅꯣ ꯄꯤꯔꯛꯑꯣ꯫ ꯑꯜꯕꯤꯅꯥ ꯍꯔꯤꯁꯇ ꯆꯣꯡꯁꯤꯜꯂꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ 0 ꯐꯪꯉꯦ 0꯫ ꯃꯅꯤꯡ ꯍꯜꯂꯤ ꯅꯨꯄꯥꯗꯣ꯫ ꯐ꯭ꯂꯠ ꯌꯥꯝ ꯍꯩꯕ ꯅꯨꯄꯥꯁꯤꯗ ꯉꯥꯎꯗꯧ ꯁꯔꯨꯛ ꯃꯕꯨꯛ ꯐꯕ ꯑꯩꯉꯣꯟꯗ ꯌꯥꯖꯍꯧꯀꯣ꯫ ꯑꯉꯥꯡ ꯄꯪꯒꯅꯨ꯫ ꯍꯧꯖꯤꯛꯇꯁꯨ ꯅꯨꯄꯤ ꯃꯁꯦꯜ ꯈꯠꯅꯈꯤꯕꯗꯣ ꯅꯣꯏ ꯄꯥꯎ ꯇꯥꯗ꯭ꯔꯣ? ꯇꯥꯔꯛꯈꯤꯅꯤ ꯌꯥꯝꯅ ꯅꯧꯔꯤ ꯇꯧꯔꯤꯅꯤ꯫ ꯖꯥꯠ ꯌꯥꯝ ꯇꯥꯔꯛꯈꯤꯅꯤ꯫ ꯑꯩ ꯆꯠꯂꯦ꯫ ꯑꯗꯨꯒꯅꯦ ꯑꯩ ꯅꯁꯥꯅ ꯌꯥꯕ ꯉꯥꯏꯔꯤꯀꯣ꯫ ꯍꯔꯤꯁ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯅꯥ ꯅꯣꯛꯂꯒ ꯈꯗꯥꯡꯗꯤ ꯑꯁꯦ ꯑꯩꯅ ꯁꯨꯝ ꯈꯠꯅꯍꯧꯕ ꯅꯨꯡꯉꯥꯏꯅ ꯇꯧꯕꯅꯤ꯫ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ꯫ ꯑꯁ ꯈꯠꯀꯅꯨꯍꯦ꯫ ꯂꯥꯛꯑꯣ ꯕꯦꯜ ꯇꯥꯒ꯭ꯔꯅꯤ ꯋꯥꯁꯔꯨꯝꯗ ꯆꯠꯃꯤꯟꯅꯧꯁꯦ꯫ ꯁꯣꯝꯗ ꯔꯤꯁꯤ ꯕꯦꯟꯁꯇ ꯃꯊꯟꯅ ꯐꯝꯂ ꯂꯩꯔꯝꯃꯤ꯫ ꯍꯔꯤꯁ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯅꯨꯄꯤꯔꯣꯝ ꯁꯥꯏꯠꯇ ꯌꯥꯁꯅꯥꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯉꯤ꯫ ꯀꯩ ꯍꯥꯏꯅꯔꯤꯅꯣ? ꯔꯤꯁꯤ ꯈꯨꯝꯗꯦ꯫ ꯌꯥꯁꯅꯥ ꯑꯣꯔ ꯏꯂꯤꯖꯥ ꯁꯨꯁꯋꯥꯟ ꯑꯩ ꯇꯧꯒꯦ ꯃꯈꯥ ꯇꯥꯕꯗꯤ ꯑꯃ ꯀꯣꯏꯔꯣ꯫ ꯅꯨꯄꯤꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯦ ꯅꯪꯒꯤꯗꯤ꯫ ꯀꯣꯏꯗꯧ ꯅꯨꯄꯤ ꯁ꯭ꯋꯥꯏꯗ ꯂꯩꯇꯦ꯫ ꯍꯔꯤꯁ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯄꯣꯀꯦꯠꯇꯩ ꯀꯩꯅꯣꯝ ꯂꯧꯊꯣꯛꯑꯒ ꯔꯤꯁꯤꯗ ꯄꯤꯔꯛꯏ꯫ ꯍꯦꯄꯤꯗꯦꯟ ꯃꯀꯨꯅꯤ꯫ ꯀꯅꯥꯅꯣ ꯀ꯭ꯔꯁ ꯍꯥꯏꯔꯤꯁꯦ ꯁꯤꯗ? ꯔꯤꯁꯤ ꯃꯗꯨ ꯎꯕꯗ ꯐꯠ ꯃꯨꯜꯂꯤ ꯍꯔꯤꯁꯇꯒꯤ꯫ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯆ꯭ꯋꯤꯡꯒꯝꯗꯨꯅ? ꯆ꯭ꯋꯤꯡꯒꯝꯗꯨꯅꯦ ꯑꯩꯅ ꯆꯥꯔꯤꯁꯤꯅ꯫ ꯁꯤ ꯀꯔꯤ ꯑꯔꯣꯟꯕꯅꯣꯕ? ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯅꯤꯅꯦ꯫ ꯍꯦꯄꯤꯗꯦꯟ ꯃꯀꯨꯗ ꯔꯣꯃꯥꯟꯁꯀ ꯇꯧꯅꯗꯅ ꯀꯅꯥꯅꯣ ꯀ꯭ꯔꯁꯁꯦ? ꯔꯤꯁꯤ ꯍꯔꯤꯁꯀꯤ ꯃꯉꯛꯁꯝꯗ ꯀꯣꯟꯁꯤꯜꯂꯒ ꯆꯞꯄꯤ꯫ ꯕꯗꯃꯥꯁꯀꯤ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯅ ꯆꯥꯎ ꯍꯥꯏꯒꯦ? ꯊꯤꯕꯣꯡ ꯆꯥꯎꯁꯤꯗꯤ꯫ ꯁꯤꯔꯦꯍꯦ ꯊꯥꯗꯣꯛ꯫ ꯔꯤꯁꯤ ꯊꯥꯗꯣꯛꯂꯒ ꯍꯔꯤꯁꯇꯒꯤ ꯃꯨꯜꯂꯒ ꯄꯣꯀꯦꯠꯇ ꯃꯀꯨꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯍꯦꯄꯤꯗꯦꯟ ꯑꯃꯒꯤꯗꯃꯛ ꯑꯩꯕꯨ ꯉꯛꯊꯤ ꯆꯞꯄ ꯍꯥꯠꯀꯦ ꯇꯧꯕ ꯅꯔꯣꯠꯆꯨꯝ꯫ ꯀ꯭ꯔꯁ ꯍꯥꯏꯁꯦ ꯀꯅꯥꯅꯣ? ꯅꯇꯨꯅ ꯌꯥꯔꯛꯇ꯭ꯔꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯌꯥꯅꯕ ꯇꯧꯈꯣ꯫ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇ ꯈꯪꯉꯣ ꯑꯩꯒꯤ ꯀ꯭ꯔꯁ ꯍꯥꯏꯁꯤꯅ꯫ ꯍꯔꯤꯁ ꯇꯞꯅ ꯌꯥꯁꯅꯥꯔꯣ ꯅꯠꯇ꯭ꯔꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯃꯤ ꯑꯣꯏꯖꯥꯠꯂꯥ? ꯔꯤꯁꯤ ꯈꯨꯝꯗꯤ꯫ ꯅꯥꯔꯣꯟꯗ ꯔꯣꯃꯥꯟꯁ ꯇꯧ ꯂꯩꯔꯝꯃꯤꯅꯦ ꯁꯤꯗꯤ꯫ ꯑꯩꯅꯗꯤ ꯍꯥꯟꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯂꯦꯟꯅꯒꯦ ꯆꯥꯛꯍꯟꯒꯦ ꯇꯧꯔꯒ ꯅꯪꯅ ꯂꯣꯟꯅ ꯅꯩ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ? ꯑꯣꯏꯅꯤꯡꯕ ꯑꯃ꯫ ꯅꯕꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯌꯨ ꯅꯪ ꯍꯦꯄꯤꯗꯦꯟ ꯃꯃꯜ ꯂꯩꯕ ꯑꯃ ꯆꯥꯊꯣꯛꯄꯒꯤ꯫ ꯍꯔꯤꯁꯇ ꯃꯟꯇ꯭ꯔ ꯆꯥꯗꯨ ꯆꯪꯗꯦ꯫ ꯔꯤꯁꯤ ꯋꯥ ꯑꯝꯇ ꯉꯥꯡꯂꯝꯗꯅ ꯕꯦꯒꯇꯣ ꯄꯥꯏꯔꯒ ꯂꯥꯁ ꯕꯦꯟꯁꯇ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯃꯊꯧ ꯑꯣꯏꯅ ꯔꯤꯁꯤ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯒ ꯃꯥꯒꯤ ꯖꯨꯁ ꯀꯣꯐꯤ ꯕꯥꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯦ꯫ ꯅꯣꯡ ꯌꯥꯝꯅ ꯃꯪꯕꯒꯤ ꯃꯤ ꯏꯍꯥꯡ ꯍꯥꯡꯉꯤ ꯉꯁꯤꯗꯤ꯫ ꯊꯤꯂꯤ ꯃꯀꯨꯞ ꯇꯥꯕꯁꯨ ꯍꯧꯔꯛꯂꯦ꯫
ꯃꯅꯦꯗꯣ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯔꯛꯂꯅꯤ ꯐꯝꯂꯒꯨꯝꯁꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯔꯤꯁꯤ ꯃꯊꯟꯇꯅꯤ ꯂꯥꯛꯂꯤꯕ꯫ ꯈꯔ ꯈꯔꯗꯩ ꯅꯣꯡꯗꯨ ꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯦ, ꯃꯤ ꯑꯃꯠꯇ ꯂꯥꯛꯅꯗ꯭ꯔꯦ꯫ ꯔꯤꯁꯤ ꯄꯣꯠꯆꯩ ꯊꯥꯡꯗꯣꯛꯂꯝꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯒ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯔꯤꯉꯩ ꯐꯨꯠꯄꯥꯠꯇꯨꯗ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯣ ꯎꯔꯦ꯫ ꯅꯣꯡꯂꯤꯛ ꯃꯌꯥꯝꯗꯨꯅ ꯃꯌꯦꯛꯇꯤ ꯁꯦꯡꯗꯦ ꯎꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯈꯜꯂꯤ ꯔꯤꯁꯤ, ꯈꯣꯡꯅ ꯂꯥꯛꯄ꯭ꯔꯣ ꯃꯥꯕꯨ? ꯒꯥꯔꯤꯗ ꯂꯥꯛꯄꯗꯥꯏꯅꯦ ꯅꯍꯥꯟꯈꯩꯗꯤ, ꯅꯣꯡ ꯆꯨꯔꯀꯥꯟꯗꯅ ꯈꯣꯡꯅ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤ? ꯃꯊꯟꯗ ꯈꯟꯖꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯨꯄꯤꯗꯣ ꯃꯤꯍꯨꯜ ꯆꯣꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯍꯪꯂꯨꯏ, ꯉꯁꯤꯗꯤ ꯄꯣꯠ ꯌꯣꯟꯗꯕ꯭ꯔꯥ? ꯔꯤꯁꯤ ꯅꯨꯄꯤꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯝꯃꯤ, ꯌꯣꯟꯗ꯭ꯔꯦ꯫ ꯀꯩꯒꯤ? ꯅꯣꯡ ꯇꯥꯔꯤꯁꯤꯗꯤ, ꯑꯥꯏꯁ ꯀ꯭ꯔꯤꯝ ꯀꯅꯥ ꯆꯥꯕꯤꯗꯣꯏꯕ ꯅꯣꯡꯂꯛꯁꯤꯗ? ꯀꯅꯥꯝꯇꯁꯨ ꯂꯥꯛꯇ꯭ꯔꯤꯁꯤꯅꯤ꯫ ꯑꯩ ꯂꯥꯛꯏꯁꯤꯗꯤ, ꯂꯥꯛꯑꯁꯨ ꯅꯣ ꯎꯄꯥꯏ, ꯉꯁꯤꯗꯤ ꯌꯣꯟꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟ ꯂꯩ꯫ ꯔꯤꯁꯤ ꯀꯩꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯅ, ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯗꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯒ ꯀꯩꯒꯤꯅꯣ ꯁꯤꯗ ꯁꯨꯝ ꯂꯩꯔꯤꯗꯤ? ꯐꯠ ꯍꯦꯛꯇ ꯈꯨꯝꯃꯤ ꯔꯤꯁꯤꯅ, ꯃꯤ ꯑꯃ ꯉꯥꯏꯕ꯫ ꯀꯅꯥ? ꯑꯩꯁꯨ ꯃꯁꯛ ꯈꯪꯗꯦ꯫ ꯃꯁꯛ ꯈꯪꯗ꯭ꯔꯒ ꯀꯃꯥꯏꯅ ꯉꯥꯏꯔꯤꯕ? ꯂꯥꯛꯏ ꯂꯥꯛꯇꯦꯁꯨ ꯈꯪꯉꯣꯏ꯫ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯎꯞꯂꯤꯕ ꯀꯦꯞꯇꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯍꯥꯏꯔꯛꯏ, ꯍꯦꯄꯤꯗꯦꯟ ꯄꯤꯔꯝꯒꯅꯤ, ꯑꯗꯨꯒ ꯈꯪꯗꯣꯏꯅꯤ꯫ ꯅꯪꯅ ꯄꯥꯡ ꯍꯪꯉꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯗ꯭ꯔꯦ, ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ꯫ ꯅꯨꯄꯤꯗꯨ ꯔꯤꯁꯤꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯔꯤꯁꯤꯅ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡꯂ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯅꯨꯄꯤꯗꯣ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯈꯨꯄꯥꯛ ꯃꯆꯥꯗꯨꯗ ꯍꯦꯄꯤꯗꯦꯟ ꯑꯃ ꯄꯥꯏꯔꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯔꯤꯁꯤ ꯄꯤꯔꯛꯂꯤꯕꯗꯣ ꯂꯧꯏ ꯃꯈꯨꯠꯃꯛꯅ ꯉꯁꯤꯗꯤ꯫ ꯂꯩꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯄꯤꯕꯅꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯌꯦꯡꯗꯤ ꯅꯣꯡ ꯆꯨꯔꯁꯨ ꯑꯩꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯁꯤ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤꯗꯣ, ꯑꯗꯨꯒ ꯆꯠꯀꯦ ꯍꯥꯏꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ, ꯉꯥꯏꯈꯣ꯫ ꯅꯣꯡꯒ ꯆꯪꯗꯦ ꯅꯨꯄꯥꯗꯣ ꯂꯩꯅꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯄꯣꯠ ꯄꯤꯕꯁꯦ ꯃꯄꯨꯗ ꯍꯥꯏꯔꯒ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯄꯤꯔꯤ ꯀꯩꯒꯤꯅꯣ? ꯃꯄꯨꯗꯨꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ꯫ ꯀꯁꯇꯃꯔ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯅꯨꯡꯇꯤꯒꯤ ꯆ꯭ꯋꯤꯡꯒꯝ ꯄꯤꯔꯤꯕ ꯃꯤꯁꯛ ꯐꯥꯎ ꯈꯪꯉꯝꯗꯦ꯫ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯍꯨꯔꯥꯟꯕꯤ꯫ ꯅꯨꯄꯤꯗꯨ ꯔꯤꯁꯤꯗ ꯐꯠ ꯌꯦꯡꯉꯛꯏ꯫ ꯃꯄꯨ ꯇꯥꯛꯇꯅ ꯄꯣꯠ ꯄꯤꯕ ꯂꯧꯗꯦ ꯑꯩꯗꯤ꯫ ꯑꯗꯨꯗꯤ ꯅꯍꯥꯟꯒꯤ ꯑꯩꯅ ꯄꯤꯔꯤꯕ ꯍꯦꯄꯤꯗꯦꯟꯁꯤꯡꯗꯨꯗꯤ ꯀꯗꯥꯏ ꯊꯝꯈ꯭ꯔꯦ? ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯃꯛꯏ ꯍꯟꯗꯛꯁꯨ꯫ ꯍꯨꯟꯗꯣꯛꯑꯝꯃꯤ, ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯃꯐꯝꯗ ꯊꯅꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯅꯥꯅ ꯂꯧꯈꯤꯕꯅꯣ ꯈꯪꯗꯦ ꯑꯩꯁꯨ꯫ ꯍꯨꯟꯗꯣꯛꯅꯕ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ꯫ ꯃꯁꯛꯁꯨ ꯈꯪꯗꯕ ꯄꯣꯠꯇꯨ ꯆꯥꯔꯨꯔꯒ ꯑꯩ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯏꯁꯥ ꯏꯊꯟꯗ, ꯑꯗꯨꯅ ꯍꯨꯟꯗꯣꯛꯏꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯤꯁꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯗ꯫ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯁꯨ ꯇꯞꯂꯞꯅ, ꯑꯗꯨꯗꯤ ꯉꯔꯥꯡꯒꯤꯗꯨꯁꯨ ꯑꯗꯨꯝ ꯊꯅꯝꯕ꯭ꯔꯥ? ꯊꯅꯝꯗꯦ, ꯉꯔꯥꯡꯗꯤ ꯑꯍꯦꯟꯕ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯗ ꯊꯅꯝꯕ ꯄꯥꯝꯃꯨꯔꯕ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯣ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯅꯣꯛꯄꯗꯤ ꯉꯝꯗ ꯃꯆꯤꯟꯕꯥꯜ ꯐꯥꯖꯤꯜꯂꯒ ꯅꯣꯛꯄ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯤꯁꯤꯁꯨ ꯅꯣꯛꯂꯛꯏ, ꯑꯩ ꯆꯠꯂꯒꯦ, ꯇꯨꯏꯁꯟ ꯊꯦꯡꯈ꯭ꯔꯦ꯫ ꯍꯦꯄꯤꯗꯦꯟ ꯄꯤꯕꯩ ꯃꯔꯝ ꯈꯪꯅꯤꯡꯕꯒꯤꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ, ꯑꯗꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯈꯪꯗꯦ, ꯄꯤꯅꯤꯡꯕꯒꯤ ꯄꯤꯕꯅꯤ꯫ ꯉꯥꯎꯅꯕ ꯀꯥꯏꯗꯤ ꯇꯧꯁꯤꯟꯗꯕ ꯅꯠꯇ꯭ꯔꯣ? ꯃꯟꯇ꯭ꯔꯒ ꯁꯣꯜꯂ ꯄꯤꯕ ꯑꯣꯏꯔꯝꯃꯗꯤꯅ ꯆꯥꯕ ꯀꯤꯖꯗꯅ ꯉꯔꯥꯡꯁꯨ ꯍꯧꯗꯣꯡ ꯑꯃꯗ ꯄꯤꯖꯊꯣꯛꯈ꯭ರೆ꯫ ꯉꯁꯤꯗꯤ ꯆꯥꯔꯒꯦ ꯃꯄꯨ ꯈꯪꯉꯃꯤꯅ꯫ ꯍꯥꯏꯅ ꯃꯀꯨ ꯈꯣꯛꯇꯣꯛꯂꯒ ꯃꯌꯥꯗ ꯐꯠ ꯂꯪꯁꯤꯜꯂꯤ꯫ ꯍꯧꯗꯣꯡꯗ ꯄꯤꯖꯊꯣꯛꯏꯕ? ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯣ ꯃꯃꯜ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯀꯩ ꯍꯥꯏꯈꯤꯒꯦ ꯅꯪꯕꯣ? ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯐꯔꯦ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯇꯥꯔꯨꯔꯅꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯨꯄꯤꯗꯨ ꯔꯤꯁꯤꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯩꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯥꯎꯕꯁꯨ ꯃꯥꯜꯂꯤ ꯃꯇꯧꯗꯣ꯫ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯃꯊꯟꯗ ꯑꯉꯥꯎꯕꯗꯧꯅ ꯅꯣꯛꯍꯧꯏ꯫